इंडिया की मफम अतई पांथोकनबगुम ngasisu Manipur tarataruk sub Kargil Vijay Divas ki thoram पांथोकरे आम आदमी पार्टी की ILP की बिल पुथोखरब मतुंग ngasi BJP Manipur Pradesh nasu makoi की ILP की matang suggestion sing drafting committee amadi JCILPS ta Manipur ILPS sana loiba khongjang ngasisu lepalaitre Robin Hood ki JA sina Dingku Road thingdintre Amasung MLA Siam Kumar na Robin Hood ki JAC amadi miyambu thawoidaba amadi lana up laite haina phongdokre Ma'am Kurumjari adom na yengbireba si Impact News ni ay okram somendro na hauji pungja si pawbugi marwoiba paw sing miyam da pijari ngasi tarataru suba Kargil Divas ki thoram lebak sin matung na pangthoknari masigi saruka moina Manipur da su thoram masi pangthokre First MR ki banquet hall the pangthok ki thoram aduda Chief Minister Oibo B Deputy Chief Minister Gai Khangam Minister MLA Police amadi government ki makok thong official kya su saruk yaki Thoram ga mari lainana Deputy Chief Minister Gai Khangam na Kargil lanfamda Manipuri masa taret na lebak ki damak thawai tha khiba aduna Manipur se India ki atai state singda ki ta de haibadu takli wana phangla khiba ningkha tamba se ngaknan bagi damak ekoi pumnamaki ithaudang sauna lai haiki amaromda Chief Minister Okram Iwo bina Manipuri taret na lanfam adu thauna fana thawai tha khiba se ekoi pumnamang na ikai khumna pam tho I hana phongdokhi Matongna Paraba Marabak Limba Lan missing Asina Lan Pamda Tawai Taduna Said Oivagi wa Rida Topa Kudam Ama Pankrabani Makoi Punama Manipuri How the Pokiba Mating Layaba Maparing Hatani Makoi Maring Jian Amadi Matona Paba Tabak Sing Aduna Manipuri Pumnamaki Ko Wang Tangatsaba Namnabagi Lambi Ama Yatlam Labani Haibda I am in Matoroy Haina Kanjay Lake Hidraba Tawasing Adugi Mafamda Ekoi Kai Kumnaba or Pam to Amadi Ekoi Pomna Magna Nasigi Numit Asi Makoi Winning Bagaloina Makoi Mafamda Sadanjal in Kapam Nakalam Ramda ngasi ayuk New Delhi de leba Amar Zawan Jyoti da Laikhadrab Lanmi Singh mafamda Defense Minister Manohar Parrikar amadi Service Chief ahumna ikai khumnaba utki Prime Minister Narendra Modi na Lanmi Singh mafamda ikai khumnaba utpaga loinana Kargil gi lanfamda Lanmi Singh utkhip thaunabu singthaki numida se Indian Army na English sing ama chwangpan marfutara mapan gi Kargil landa mai pakiba adubu ningsingduna pangthokpani Inner line permit system sana hanan naba bill ama puthok tringai mangoina na yellow mi kanna naba government na khuda ki oina ordinance ama satna handuna miyam gi apa ama se thungan ba yai haina BJP Manipur Pradesh ki president Thongnauzum Sawbun phongdorakli ngarang Aam Aadmi Party ki oiba ILP ki bill puthok raba matung ngasi BJP Manipur Pradesh nasu makoi yoiba ILP ki matang the suggestion sing drafting committee amadi JCILPS ta pisinkre ngase eu nitai pat su thekte lebe BJP office ta pangthok ki paw gi mifam amada mahang hai ki bada state cabinet na warep am lauduna ordinance ama hana sana halaba matung matam sanglaba su sangna India ki constitution nasu yaba anawu bill am semba yai hathu anawu bill am puthokna na ba hona riba sida state list amadi union list punna semjin krabade hana puthok ki bill adugumna governor na reserve tausin ki basu yai hai ki BJP Manipur Pradesh ki Vice President S. Tikena issue asi politicized tawduna thengtha hanan na bahona ganu haina su phongdokhi athuba taw haiba amana thubudri yadaba magi legality point adu adi madu way ma khak ekhoina note am khak pije lambi somchu cha yadre na maya hai lai sim macha am hore sida power cha lo haiba dongna ordinance to we ai Sarkar na tau gening abad ni ko khoi tau haijaba nate ordinance tau rega ILP ki CCC se chanarani haidana madusu cabinet decision lorga governor de ayaba lokthoga ordinance sama tawraba tha mari manga changna phajana semge su yare mathangi session da puthoragna ba anoba session ordinance hoin tawba yaba lambi aba khak lai haijaba ni Manipur ILPS sana hangadabani haibagi ihoda tha sigi nipan Anand Singh Higher Secondary Academy gi mahiroi sapam Robin Hood na laikhidrabagi
matangda semkhiba JAC na ngasi su Dinku Road thingjinkre JAC ki maikai iramda masida leiriba miyamna pamliba ILP system asi sana handriba fawba makhata na lambi asi thingbaga loinana mara laiba police matik saba charak pidriba fawba hanma leitana kongjang asi sathakigani hairi nakalamramda ILP system sana hangadabani haibagi ihauda laikhidraba sapam Robin Hood ka mari lena semkhiba JAC na ngasi lairigam laikai da leba law minister TS Devendra gi yumda thomjin khre miyamna minister Devendra gi effigy su maitha ki hari Long live Manipur! Uniform se pacify se! Robin Hood ki miyat! Manipur ILP! Manipur ILP! Manipur de lariba tongan mahiroi loop nupi loop sangstan amadi organization singna amato oina punduna Manipur inner line permit system athubu matamna sana lo haiduna wakat mi pham khre Kaisampat lemazam lekai mamang community hall pham ki wakat mi pham aduda UPF NIPCO kada mapi council AMPFA MSU UPACO nupi samas amkil tammi chingmi macha laima ichal nimpal NL ANL ANUL KKSSNI gi member singna saruk yaki ngasigi wakat mi famaduda yellow mi kanma ngamgadaba bill khudakta pass taw JCILPS ki point manga bill da yawhalu judicial inquiry tawdringai da senab police suspend taw haibana singba banner sing sizinaki wakat mi famadu ki saruk ama oina tin ki bamiyamna state government ki mayokta PNW kholau kaya su lauki JCILPS na hauzik sangsiliba Manipur ILP system sana hangadabani haiba khongjang asibu saugatladuna kontha aluf bazar board community hall dasu kontha aluf apunba maira paibina sinduna wakat mifam sathakre wakat mifam adu saruk yakiba singna Manipur athu matamda ILP system sana hangadabani amade mahiroi Robin Hood Heart police personnel sing chairak pigadabani haiba kholau kayasu lauki ngasi naharol sintha kangluf amade wangkhai kaithel asangbi marapaibi anina khusam naraga laikhidraba mahiroi Robin Hood ki yumda satuna minute ani 2 minute leptuna mahaki mafamda ikai khumna ba utki lup ani asina laikhidraba asina pamjaramba ILP system ase sana handriba fawba hanba leitana iramda masigi miyamna sangsilap khongjang kaya dasu saruk gyaki gani haiba wakhalon amaga loinana laikhidraba gi mafamda angamba sel gi mateng su katki ngasi social warriors yaripuk bazar gi thawmi singna laikhidraba sapam Robin Hood ki mafam da ikai khumna ba utkhre yellow mi bu ngakpi senbi baga loinana Manipur inner line permit system chana haloi ba khongjang amada laikhidraba sapam Robin Hood ki yumda satuna imung manung gi awaba da saruk yaraduna angam sel gi tengbang khara su khudol tamki thawmi sing aduna iramdam masida Manipur government na ILPS sana handriba fawba JCILPS ki khongthang khuding makta hanba leitana saruk yakhigani haina fongdoki Manipur ILP system sana hangadabani haibagi ihauda laikhidraba sapam Robin Hood ki imung manungda All Manipur Local Cable Operator Association Amal Kwana sel gi mateng pangkhre khurai lai ngom laikai da laiba miyamna lamjing maira haina bingthol pi khraba laikhidraba sapam Robin Hood ki imung manungda khurai lamdong bazar da laiba kanglai sanu kanbaluf ningthaukhong United Women Development Organization amadi Student Wing Bisnupur nasu sana thaknana ba amadi sel gi tengbang pikhi sapam Robin Hood na ILP system state asida sana hanana ba sangsil lamba ihauda loop asina mapung fana saugat kani hana fongdok naki loinana ILP system sana hangadabani amadi mahiroi Robin Hood Heart police personnel sairak pigadabni haiba kholau kaya su lauki ngasi Manipur gi sarkar na lairiba situation si khangna praja gi ihun khangna mayam gi oiba ihau sida ahen mameng changjandana atubda ILPS system chananba Robin Hood Heart da cheneba khudamaksi athubo matamda matik chaba dandi piu haibasi akoi amal kwa gi su khongjang sigi manung chana tanjariba dimani JAC amadi miyambu thawoidaba amadi lan ubu leite haina MLA Sam Kumar na fongdokre
Inner line permit system ki matangda matam sana senaba police personnel sing action lokhat hodraga housing action lokhat labade police sing khulai thadorap yai haina phongdoki ba adu state asigi lairib home department fail oire haibadi ngasi mahaki quarter de paumi singa unaba amada MLA na makha taraduna MLA masana phongdoki wafam adu JAC amadi miyamdagi police na hena lumna lobugi wafam laite wafam adu aran ba soib yawrabasu JAC na ngakpiyo haina su appeal tawki Home Department na matamsan action lokhat hodraga hauzik miyam gi pressure dagi action lokhat kani amadi judicial inquiry tawgani haiba sidi department asigi drama ni haina phongdoki bani haina su mahak na makha taki Satra mahiremu haliba police adu judicial inquiry toraga pharga karimta magi ailugiba dandi pidribano adaga hujigna mo prajagi akanba ihawla akanda judicial inquiry toraga manale police du phane haina Tarupaisi, aina ngang with Sojagas, aina Hazabati, home department, dramani. Isuzi, Manganaba Honaba, Amatona Honabada, aina Madus and Doxa given, Kai Commander Shibas Giasina, Mianga Police Canan and Lumi Haiba, Sindokatami Habado, ain Hagopamdo, Quakamumba, Lepaki, Natraga Quaki, Mississiki, Giasiki, Makeda, Labi Isushida, Quaki, aina ngang keep the alarm Yaga de Madu, Napu Haidana, electric print mediagi Makeda. Inner line permit system ki matangda normal oiba seminar ama United Development Association khangabok na sinduna Manipur Press Club ta ngasi pangthokre state ut ki iho natana ngasi fawbada miyam gi iho da state asida leidiba mipum khudimak saruk ya ki ba iho leitri haina Dr. Danabrit Laisram na phongdokre Advocate Khaidem Mani na moderator oiduna pangthokib seminar aduda Dr. Danabri Laisram na makha taraduna laibak amada leidiba political society amadi civil society ani ase partnership oigadabani lairik hairabasu laibak ki oiba ihawda saruk yadaba haibase laibak asige citizen nate lairik haijadrabasu miyoi kaya amana miyam gi ihawda saruk yari state asige oina miyam gi wangang pham amadi apama phongdok pham mapham am laitaba haibase laibak thibani hana phongdoki Again, Yambaya, the Ihosi, Magi Mapunka, Ihosi, the Yarba, my Manungi, Port Crasapina, Nainare Kanda, Ihomia, Zapavi, Hotelnate. Ihomia, Zapavanate, have the Ihogi Magunzi, Yogi, having Mamma, Ihose, Manipur, Miyangi, Apunba, Kola, Ihose, is still a woman adopted them. A day did, Jing the Jingi, Swina, Ihosi, the Wanga question of the Apunba, common political aspiration. Except the still the movement at the Equisi, Namuta Basima, Matayana Changema, Mase, civil society from the very beginning, Anishiki, Gapsita, Shinabazaka, Honagadonia. Honada Dinate. Churchan Higher Secondary School Students Union, TZ Higher Secondary Student Union, Dem College of Arts Student Union Amadi, and Tomchow Higher Secondary Student Union na Tongan Tongan Topa Serol Sing da Atu Matam the Mahilo Shang Sing government na Tingjindu Tamliba say Hangdok Trabadi Akan Mukong Sangsilagan Hari. Mahiro Sing Hakpu Suti Tadokuna Sound Singnare, Manipur ILPSC, Tuna Sana Anba, Robin Hood Harbour Police Matic Sabas Serak Piva Amadi, Robin Hood Lake Hidabada, Tamoison Awa Fongdok Wapamsu, Palakli. Nakalamaromda All Manipur College Teachers Association na government na Tingjindu Ladiba Mahi Loishang Sing Atu Matam the Hangdok Mahi Tamhanga Bani Haina Taksilakli. Joint Students Union of Government Higher Secondary Schools volunteer ni Thazav Mio Singna Ngasi Ipoton Sana Girls Higher Secondary School da Manipur Public Service Commission Lobo Examination Tingkre. Mahut ki executive amadi assistant executive post kitamak Ipoton Sana Girls Higher Secondary School da punna candidate samri na ngasi ayuk pung mapan tabadagi hauraga examination pangthok pahauki. Adubu examination hauraba pungkai farklab matung Joint Student Union of Government Higher Secondary School gi volunteer ni Thazab Miyoi kunmuk laklaga examination ase karigi namak pangthok libano school gi gate hangdo haiduna lauki tungda volunteer sing aduna gate lairaba security personnel sing overpowered tauraga examination pangthok liba ka amadi school gi campus ta changlaklaga school gi furniture yauna pochai kaya thugai horaki irang aduna maram oiraga school ase examination lab ki tungda Imphal West ki SDPO na luchingba police team amana school gi amang ata thok leba sing adu yengsin ki examination ase mapung phana pangthok kidaba asida candidate kaya na nungai taba phongtok na rakhi panba yai puna center kun na pangthok examination ase atop center singdadi asoi ngam yaudana sathaki exam hogi ba pung ama makhai ma phasan khre
अदु तंग गेट त काव बखोप मखोन तारे सम लांग बसि को environment से कई तरह के येंग नरकान दा मैं आम थोगा ओजा नुपी के कइनो तो फम लेब काउपी बस यावे मैना एग्जाम दो पुंखाई हेन हौग्रे पुंग हाइदि हेंजन ग्रे मतम दा OMR आंसर से तो अखै इवन पाइरागा मपान दा थोरखिबा एमए कार्ड कई पाइरागा मैना हाना थाद्रिङाइ दा हौरदि भागदबा थाबा हौरगा तंखाइ चलगा करियर सेमदबा मी तंखाइ मा थानरी एग्जाम से मी चमरी सेंटर से थारिसे स्माइ तोगा एग्जाम दा काइबा पीबसे नुंगाइजते Joint Students Union of Government Higher Secondary School na Manipur leriba Higher Secondary School sing August ki tang ani fawa thong lonchin bai khongjang sangsilingai serakta state government na higher secondary kharada ngami matagum MPS in a low examination pangthokiba yamna laibak thibani hana union na pongdorakli Joint Student Union na makata na government private central school amadi office yauna ating batham kiba mafam singda union na pamda bathabak tawrabadi akan khongjang sangsin na sem sare haina lauthokre ngasi MSF ki mayai loisangda paumi singa unaba mada Joint Student Union asagi member oidib hizam asis na ngasi iboton chana girls higher secondary school da thoki thodok adugi matangda Joint Student Union asina Manipur da leidaba government higher secondary school sing thong lonchinduna thamki adubu masigi ona taina bada school asigi authority na school gi so thugairaga examination pangthoki hiram asiga mari lenana school gi principal ga wari sanage haiduna sangshin bada hanada gi leram police personnel singna school uniform se leba Mahiro Singda, Lathi Sars Tauki, Service Budna, Tamtina Kauki, Police ki Kahen Thong Aduda, Unionasig member and his Soktuna Hospital da like Naki. I couldn't the exam to Gajaki have nativa. I couldn't low liver school to the Adun Lonjan, Lon Bu, school college garden lady, school Atopa Mayamo lady, Aduda in a center tabi, but the Yamna Kaira. Release it a quina carry violence, Pudoinova, release it peacefully, a release a Chagahamneva. Colomon Paraga Sasari by Quida Butiaga, Kapaga, Satrama Hatopire, Penda the Nangashi Botan Sanata, I couldn't admire principal Unazage, Wari Hanazagi have the Moinanga Mabane, Kulai Paramne Matagum, Satrama, Mako Tukaraga Hatina, Tauriba Etemja. Mashi Quina strongly Kanem Toeva. Is Hamakta police officer Masa Kangi Magi Maming Kangoda, Masa Taxi Choligo, Man is how I Samaktam Makut Masa Tap Taraga, a quibu in Tokpa, Iran Hidens in Tokpa, Satra Gimakokaiba, Makokai Bagi Yabagi on the serious and Hagimatic Yay Basina, Kanba Hazi, Yamna Matom Kangabaponi. Archives Department da Manipur ke ariba lyric sing digitized taunan nabagi lakba senpam huran kiba aduga Housing Art and Culture ki director oiribabu lakliba July kuntra phawgi manungda leng angna serak pi banatraga masana maral yazaduna resign tawdraga di August ki tang amada Imphal East Imphal West Thawbal amadi Lamangdong da general strike pangthok lagani hana Maoist Communist Party Manipur ki secretary publicity and propaganda comrade Nonglen Maite na thadorok pasero lamada pawje lakli Matang aswada break amalogzage Manipur amadi malingi tongan I pau single loinana aikoi break tagi yamna thuna hanjarake Impact News po miyeng taadun lebi Iramda masibu masamau faba ohennabagi pandamda linkhatchakhiba apunba fitness center na mangarak suba oina Transformation Challenge 2015 haujargani Sungsoi soidana saruk yabiyu apunba fitness center gi Transformation Challenge 2015 For the first time in the medical history of Manipur, Sky Hospital is successful in conducting non-operative closure of holes in heart and RF ablation for palpitation or arrhythmia. Consult Dr. L. Sham Kishore for consultation. Hurry for advance booking to avoid disappointment. BPL families will get free charge. Break matung na mayambo amakana taram na oksari loinana bulletin asigi makataba pau miyam na pizari. Mapip tel dam na thumjin krabal lawfong village ki khunja singda hauji power pipam thokpu senpam PB dabadagi laklib August thadagi khongjang kaya sangsilagani hari ngasi dam asina thumjin krabal lawfong village ta amuko gi team amag loinana paumi singna mafama du satuna yengsin ki mioi samari leiba khunna sida english singa machawa pan marifutara mathoida government na lupa lak ani piduna khun hongan ki loinana yum kai sabigani hana thajab piki adubu hauji power thabak oina pangthok tana leiri haina Lawfong village ki secretary Varengam na Fongdorakli. Ma na makha taraduna hauzik makhoina hongduna leiriba mafamasi amuk government na hongdok lo haina Fongdorakle Sadong amadi lamlai
khunja singdadi lupa lakh taramanga piraga lofong village ki khunja singdadi lupa lakh taramanga pidabagi maram hangbaga loinana government na makoi gi wakat sing ase tabi drabadi khongjang sangsilagani hana phongdorakli nala phongbudi 1991 to hongo no honggraba ising ni su thumjangraba ngasi phawdu kheti problem ju pidri adubu ngarana hangda ising thumgraba chadong lamlaidi already pithokre masimadi karigino haibase press ki thongda khoi wakat jabani adla mari leinaba minister singna hairiba se clear cut oina la phongmo kauraka table da negotiate tawdragadi within august manung da tawdragadi ekhoi yaning de khongjang tharani ngasi kangle numita hindu lining chapami kayana palace compound pangthokpa rath yatra kang singmagi kumaida saruk yakre numit mapan ni supna bhagavan jagannath balabhadra amasung subhadra bu ningjarba matung rath jata puduna kanglen gi aroiba kang singmagi thoram adu sri sri govindji temple board na sinduna pangthokhi Manipur ki tongan mafam singdagi lakhu miyamna Imphal ki palace compound lambida pareng leptuna kang singmagi kumaida saruk yakhi kang singmagi kumai adu da saruk yakhi ba miyamna hekat lekat tamduna makoi na ningjariba sing adu thungjana naba Bhagavan Jagannath Balabhadra amasung Subhadra gi mafamda thauni jaki kang singba loiraba matung Jagannath Balabhadra amasung Subhadra bu Govindaji gi laisang tamna lengshinki Lebaki yaibana ka tangdu leidana hingnaba mayam isona mayam thongjan biresan ona haijene silebaki irang je jaganata adagi ko isona ingna tapna masena panaba sijuni jare adagi isagi ipuroibagi yaifaba punawni hor Amaramda Gari the Leba International Society for Krishna Consciousness ISKCON nasu Ratra Jatra Kang Singbugi Kumai Pangthoki Gari the Leba ISKCON gi Sanglendagi Bhagavan Jagannath Balabhadra amasung Subhadra na tongba Rath adu Bhakta Kayana Singbuna Kwakathel tamna haigalaki Gari dagi Kwakathel lambida Tariba lekai gi miyoi singna Bhagavan Jagannath Balabhadra amasung Subhadra gi mafamda haikat lekat tamnaki haikat lekat tambagi mathakta Bhagavan ahumbu Saithabagi isai saktuna thauni jaki lekai dasu kang singnabagi thoram paksana pangthoknaki ngasi kanglen gi thoram Imphal gi mafam kaya dasu paksana pangthoknaki Khuyathong Nagamapal Uripok Kangsup Road Mayai lambi Singjamai Kanchipur lambi Bamon lekai da kanglen gi thoram pangthoknaki Miyamna lamida tholakuna Bhagavan Jagannath Balabhadra amadi Subhadra gi mafamda hekat lekat tamki miyamna hena phaba punsiro lamagi damak thauni ki harau tayamaga loinana pangthoknaki nakalamromda ya school sogaijam lerakki miyoi singna amu base thetuna kanglen gi thoram pangthoki kanglen gi oiba kumai pangthoklabasu Manipur gi hauji oidiba ILP gi khongjengda mapung fana saugal ehana phongdoraki Thura dalan Ninkai badi amukana semjin ba yai adubu yellow mi mudkhiba tarabadi amukana sengot pa yaroi habase MLA singna khangjin biyo haina All Manipur United Disabled Organization na khangalakli ngasi All Manipur United Disabled Organization gi ya school police land level office ta paumi singa unaba mad loop asigi secretary angom momona haikibada hauji oideba leba ki issue asida MLA singna thamoi singna thabak tawa mathau tai haiki loinana lakliba July gi tang Kunipanda All Manipur United Disabled Organization Sinduna ILP Satna Halo Haiduna Wakat Mi Pamamasu Singjamai Singama Kongda Pamlagani Hari Nakalamromda Organization Asina Tan keep demand sing a government na pina na sem sarakpasida All Manipur United Disabled Organization na Manipur government amadi Marilena department singbusu thaga pongdoraki District Legal Services Authority Imphal West amadi Kanglei Economic Development Organization Kedo anina sinduna nomagi oiba legal awareness program ama pangthokre Manipur State Legal Services Authority ki senthang makhada imoinu ima kaithelda ngasi pangthokiba program aduda Kedo gi thaumi singda mioiba ama oina leiragadi manaba khunai amada leina nanaba hotnabaga loinana thabak thoram khudingmakta asum arangi wayal haiba hiram asida punna khangminaki khana nainabagi thoram aduda
Ambagi ex-secretary CS Bimol Chandra, advocate K Dhane amasung B Sivananda Galoinana Kedogi Thomi Samaromna Tauramadu Saruk Yaki. Imphal West amadi Imphal East District Magistrate na thokpa serol amagi matung ina hayang ayupung manga dagi numidang pung nipan fawa Greater Imphal gi mafam da thamliba curfew komthok le hari adubu CRPC gi dhara chamanifu marigi makhada mi manga natraga manga dagi hena punma yadabagi atingba adudi adumak laikhigani hari. Association for the Promotion of Meritorious Students of Sigmairong Imphal na sinduna ngasi kunmari suba meritorious students amadi sports person okpagi thorma mapangthokre. Sigmairong Sinam Syam Devi Town Hall the pangthok ki thorma aduda Vavina Diagnostic and Hospitality Private Limited ki Managing Director Dr. W. Thangjam, Manipur Medical Council ki President Professor Sinam Rajendra Yauna miyoi kayana saruk yaki. Thauram Palan asigi sarukama oina association sobene ramasu fonki thauram asigi mari lainana Dr. Thangjam Dabalina mai masing tamlib mairoi sports person yauna sinpam khudimakta leiriba miyoi singbu makoi na panglib achievement adugidamak pungning thogat pagi tangai fadab lei masina miyoi sing asina makhatana hon aningba hen afaba thabak tawning bagi wakalon piba ngamgani hana fongdoki. Northeastern United Clubs Organization ngasi Imphal East United Clubs Organization ki lamjing makhada u sar kaya thakre hari u thabagi thorma se makhata na Imphal East ki mafam kaya da sathaki gani hari. Coalition Against Drugs and Alcohol Kadana Lamdamasi Miyam Mayaka Nisada Kanan and Akan Makongjang Sanchin Lakli Nakalamaromda Manipur gi Yellow Mi Kanan and ILP system Sanahan and Miyam Aso Yo Lighting Ayasida non Manipuri Amadagi Yamna Pharmaceutical Drug Karbar Torambadagi Ngasi Kadana Fagalena Kadagi Publicity and Information Secretary na Thadoropasiro Lamana Kangalakli. Haujik sanabagi pauda IMSUC haingangi nupi masa singna taranipan suba junior amadi junior girls state level sabaktar ko championship ki champion oibangam kre ngasi sanaki ba sub junior girls ki final da IMSUC haingangna PUC Kairangbu 2118 amadi 2118 da aduga junior girls ki final dana IMSUC haingangna SWC Hyang Lambu 2117 amadi 2220 da mighty bapiram laga champion oikibani. Sub junior voice ki final da SWC Hyang Lamna PUC A Kairangbu 2113 amasung 2111 da amadi junior voice ki final dana LKYDA Lifeam Kunongna PUC A Kairangbu 2321 amasung 2111 da mighty bapiram laga champion oibangam kibani. Kuntra mathoi suba senior women's ki final da MPSC B na MPSC A bu 24-22, 15-21 amadi 21-14 da mighty bapiram laga champion oikre. Champion sebasi loishinbagi thoramda MIC ki advocate M Devananda amadi All Manipur Sapaktarku Association ki president KS Dorendro galoinana association asigi masak naib miyo kayana saruk yaki. Association asina sindona satharak leba championship asida punna team kuntra tarung na saruk yaki. Mari Suba Thangta Federation English Singani Taramanga, Haukiba July Kunmanga Punjab ki Sunam da Haudokre. Haudopki Thoramda Punjab Roadways ki Vice Chairman Winnerjit Singh Goldie Amadi Thangta Federation of India ki President Ais Prem Kumar Su Sarukyaki. Hausi Fawda Manipurna Gold Taret Silver Ama Loinan Bronze Ani Lauduna Mangjil Thana Sadi. Matang asida bulletin ase loishin se drinking ki mangoina headlines amukana thamjari. India ki mafam atai da pangthok na bagum ngasi Manipur da su tarataruk lak su Kargil Vijay Divas ki thoram pangthokre. Aam Aadmi Party ki oiba ILP ki bill puthok khaba matung ngasi BJP Manipur Pradesh na su makoi yo ILP ki matang da suggestion sing drafting committee amadi CLPF petition kre.
Manipur ILPS sana lo ibang kongjang ngasisu lepa laitri Robin Hood ki JAC na Tingku Road Tinjintre. Amasung MLA Sam Kumar na Robin Hood ki JAC amadi miyam thawai da ban di lan ubud laiti haina fonglokre.